ꯊꯣꯏꯕ ꯃꯄꯨꯅ ꯍꯤꯞꯇꯨꯅ ꯂꯩꯕꯗꯨꯗ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯀꯟꯅ ꯇꯧꯔꯤ꯫ ꯃꯁꯨꯒꯤ ꯑꯅꯝ ꯀꯟꯕ ꯃꯇꯧꯗ ꯇꯨꯃꯤꯟ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯅꯪꯁꯤꯗꯤ ꯀꯔꯝ ꯇꯧꯁꯤꯒꯦ? ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯇꯧꯕꯁꯤ ꯃꯌꯥꯗꯦꯗꯀꯣ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯋꯥꯔꯤ ꯂꯤꯌꯨ ꯍꯥꯏꯔꯕꯅꯤꯅꯅꯦ, ꯆꯥꯛꯁꯪꯗ ꯐꯨꯡꯒꯥꯗ ꯐꯝꯗꯨꯅꯅꯦ ꯏꯄꯨ ꯋꯥꯔꯤ ꯂꯤꯔꯒꯦ꯫ ꯅꯆꯦꯗꯤ? ꯅꯆꯦꯁꯨ ꯀꯧꯔꯛꯎꯅꯦ ꯄꯨꯟꯅ ꯇꯥꯅꯕ꯫ ꯃꯄꯨꯒꯤ ꯋꯥꯍꯩꯗ ꯊꯣꯏꯕ ꯍꯔꯥꯎꯅ ꯃꯆꯦ ꯊꯣꯏꯅꯨꯕꯨ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯟꯅ ꯐꯨꯡꯒꯥꯗꯨꯗ ꯏꯀꯣꯏ ꯀꯣꯏꯗꯨꯅ ꯐꯝꯃꯤ꯫ ꯃꯁꯨꯁꯤꯡꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯏꯁꯨꯁꯥ, ꯅꯍꯥꯟꯒꯩꯒ ꯃꯥꯟꯅꯗꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯔꯒꯦꯀꯣ꯫ ꯋꯥꯔꯤꯁꯦ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯂꯥꯡꯒꯅꯨꯀꯣ, ꯎꯏꯕꯁꯨ ꯇꯧꯒꯅꯨ꯫ ꯊꯣꯏꯕꯤ ꯃꯄꯨꯒꯤ ꯋꯥꯍꯩꯗꯨꯗ ꯇꯞꯅ ꯈꯨꯝꯃꯤ꯫ ꯍꯣꯏ ꯄꯨꯄꯨ, ꯎꯏꯔꯣꯏꯌꯦ, ꯂꯤꯕꯤꯌꯣ ꯇꯥꯔꯒꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯦ, ꯌꯥꯝꯅ ꯇꯥꯅꯤꯡꯉꯤ꯫ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯛꯇ꯭ꯔꯤꯉꯩ ꯋꯥꯔꯤ ꯂꯤꯕ ꯍꯥꯟꯅ ꯂꯣꯏꯁꯤꯀꯣ꯫ ꯑꯗꯨꯒ ꯈꯪꯕ꯭ꯔꯥ ꯄꯨꯄꯨ, ꯑꯩꯈꯣꯏꯅ ꯐꯨꯡꯒꯥꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯂꯤꯕꯁꯦ ꯆꯥꯛꯉꯥꯏ ꯋꯥꯔꯤ ꯍꯥꯏꯅꯁꯨ ꯀꯧꯋꯦ ꯍꯥꯏꯉꯣ, ꯆꯨꯝꯕ꯭ꯔꯥ? ꯆꯨꯝꯃꯤ, ꯏꯁꯨ ꯊꯣꯏꯕꯤꯅ ꯍꯥꯏꯕ ꯆꯨꯝꯃꯤ꯫ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟ ꯏꯄꯥ ꯏꯄꯨ ꯀꯌꯥꯅ ꯊꯕꯛ ꯆꯠꯊꯣꯛꯂꯨꯔꯕꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯦ ꯃꯆꯥ ꯃꯁꯨꯁꯤꯡꯕꯨ ꯀꯧꯁꯤꯟꯗꯨꯅ ꯏꯀꯣꯏ ꯀꯣꯏꯅ ꯐꯨꯡꯒꯥꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯥꯅꯩ ꯍꯥꯏꯗꯣ꯫ ꯃꯗꯨ ꯂꯣꯏꯔꯕꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩ ꯍꯥꯏꯌꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯝꯂꯛꯂꯦꯗ꯫ ꯐꯔꯦ ꯐꯔꯦ ꯏꯁꯨꯁꯥ, ꯏꯄꯨ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯒꯦꯀꯣ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯜ ꯂꯩꯀꯥꯏꯗ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯗꯨꯗ ꯃꯈꯣꯏ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯉꯛ ꯌꯥꯝꯅ ꯍꯥꯏꯒꯠꯄ ꯅꯥꯄꯜ ꯋꯥꯡꯕ ꯏꯃꯨꯡꯅꯤꯗꯣ꯫ ꯆꯥꯎꯔꯦꯜ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯈꯧ ꯄꯣꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯀꯅꯥꯕꯨꯁꯨ ꯅꯥꯆꯨꯡꯗꯦ꯫ ꯅꯨꯡꯉꯥꯏꯔꯦ, ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯀꯔꯥꯏꯗ ꯐꯪꯅꯤ ꯍꯥꯏꯕꯒꯦ? ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯑꯩꯃꯨꯛ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤ ꯂꯩꯇꯦ꯫ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯃꯧ ꯑꯣꯏꯕ ꯐꯪꯖꯕ ꯅꯨꯄꯤꯗꯨꯗꯤꯅꯦ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤꯍꯦ꯫ ꯋꯥꯉꯥꯡ ꯀꯝꯖꯥꯎꯍꯨꯟ ꯃꯥꯡꯒꯣꯜꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯏꯃꯨꯡꯗꯒꯤ ꯍꯤꯌꯥꯏꯔꯦꯜ ꯊꯣꯔꯛꯇꯨꯅ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯕꯗ ꯌꯥꯅꯤꯡꯗ꯭ꯔꯗꯨꯅ ꯁꯨꯝꯅ ꯈꯨꯝꯃꯤ꯫ ꯄꯥꯕꯥ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡꯗꯣ ꯉꯥꯡꯒꯅꯨ, ꯇꯥꯅꯤꯡꯗꯦꯕ꯫ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯐꯖꯕ ꯅꯠꯇꯦ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯔꯦꯗꯅ ꯀꯔꯤ ꯀꯥꯟꯅꯅꯤ? ꯁꯦꯟꯅ ꯌꯥꯗꯕ ꯃꯇꯥꯡꯁꯨ ꯂꯩꯕꯅꯤꯀꯣ ꯏꯄꯥ꯫ ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯩ, ꯀꯩꯗꯧꯅꯨꯡꯗ ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯒꯅꯨ꯫ ꯆꯥꯎꯔꯦꯜ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯁꯧꯔꯥꯡꯅꯅ ꯈꯨꯝꯃꯤ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯁꯤ ꯃꯥꯏ ꯆꯥꯟꯅꯗꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯤꯕ ꯍꯤꯌꯥꯏꯔꯦꯜꯅ ꯏꯆꯝ ꯆꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯂꯩꯅꯤꯡꯕ, ꯑꯗꯨꯒ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯅꯥꯄꯜ ꯇꯧꯅ ꯂꯩꯅꯤꯡꯕ ꯃꯤꯗꯥꯅꯤ꯫ ꯑꯗꯨꯅ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯑꯗꯨꯃꯛ ꯈꯠꯅꯕꯅꯤ꯫ ꯍꯩ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯍꯤꯌꯥꯏꯔꯦꯜ, ꯏꯄꯥꯒꯤꯁꯤ ꯅꯥꯄꯜ ꯇꯧꯕ ꯅꯠꯇꯦꯅꯦꯍꯦ꯫ ꯏꯆꯥꯒꯤ ꯏꯃꯧ ꯑꯣꯏꯕꯗꯣ ꯃꯔꯥꯏꯕꯛ ꯐꯩ ꯍꯥꯏꯕ ꯈꯛꯇꯅꯤꯅꯦ ꯅꯪꯕꯣ꯫ ꯃꯗꯨ ꯏꯄꯥꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ, ꯂꯥꯏꯕꯛꯀꯤ ꯋꯥꯅꯤ꯫ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯦ ꯄꯥꯕ꯫ ꯅꯍꯥꯛꯁꯦ ꯃꯤꯌꯥꯝꯅ ꯁꯥꯎꯅꯔꯕꯅꯤꯀꯣ꯫ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯅꯗꯕ ꯊꯕꯛ ꯌꯥꯝ ꯇꯧꯏ꯫ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯗꯅꯕ ꯊꯕꯛ ꯇꯧꯅꯒꯨꯝꯁꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯃꯆꯥꯒꯤ ꯋꯥꯍꯩꯗ ꯃꯕꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯍꯦꯟꯕ ꯋꯥꯗꯤ ꯃꯍꯥꯛ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯛꯀ ꯆꯨꯗ ꯆꯪꯈꯣꯜꯕꯤ, ꯌꯦꯡꯂꯤ ꯈꯨꯗꯤꯡꯒꯤ ꯄꯦꯟꯗꯕꯤ, ꯂꯥꯏꯔꯕꯤ ꯃꯃꯥꯅ ꯅꯥꯎꯌꯣꯛꯄꯤ, ꯄꯟꯊꯧꯒꯤ ꯆꯩꯒꯣꯅꯨꯡꯗ ꯅꯥꯏꯇꯣꯝ ꯃꯗꯣꯝ ꯂꯩꯁꯥ ꯇꯝꯕꯤ, ꯁꯤꯡꯉꯦ ꯂꯩꯔꯥꯡꯒꯨꯝꯕꯤ, ꯃꯦꯂꯩ ꯁꯅꯥ ꯀꯧꯕꯤ ꯂꯩꯁꯥꯕꯤꯗꯨ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯗꯨꯗ ꯄꯟꯊꯧꯒꯤ ꯁꯨꯃꯥꯡ ꯃꯊꯧꯕꯨꯡ ꯃꯅꯤꯡ ꯃꯈꯥ ꯇꯝ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯡꯒꯣꯜꯒꯤ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯃꯆꯥꯒꯤ ꯃꯇꯧꯕꯨ ꯊꯋꯥꯏ ꯇꯥꯅ ꯄꯦꯟꯅ ꯌꯦꯡꯗꯨꯅ ꯂꯩꯖꯩ ꯂꯩꯃꯗꯨ꯫ ꯃꯕꯨꯛꯅꯤꯡꯗ ꯁꯨꯝꯅ ꯍꯥꯏꯖꯩ ꯇꯞꯅ꯫ ꯃꯄꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯃꯥ ꯑꯩꯅ ꯏꯆꯥ ꯑꯁꯤꯕꯨ ꯋꯥꯅ ꯌꯣꯛꯆꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯖꯒꯣꯏ ꯑꯁꯤꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯥꯝꯖꯔꯤꯕ꯫ ꯃꯤ ꯄꯣꯡꯗꯧꯅ ꯑꯣꯖꯥ ꯅꯥꯏꯍꯟꯗꯨꯅ ꯇꯝꯍꯟꯕꯁꯨ ꯉꯝꯗꯦꯗꯣ꯫ ꯃꯁꯥꯒꯤ ꯍꯩꯖꯕ ꯈꯔ ꯑꯁꯤꯅ ꯀꯌꯥꯗ ꯊꯋꯥꯏ ꯌꯥꯎꯅ ꯁꯥꯔꯤꯕꯅꯣꯅꯦꯁꯦ꯫ ꯑꯣꯖꯥ ꯅꯥꯏꯗꯨꯅ ꯇꯝꯍꯟꯕꯤꯔꯕꯗꯤ ꯃꯍꯥꯛꯅ ꯀꯌꯥꯗ ꯍꯔꯥꯎꯖꯒꯗꯧꯔꯤꯕ꯫ ꯃꯃꯥꯅ ꯎꯪꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯖꯒꯣꯏ ꯁꯥꯔꯝꯕꯤ ꯃꯦꯂꯩꯁꯅ ꯁꯥꯔꯝꯕ ꯖꯒꯣꯏꯕꯨ ꯂꯦꯞꯇꯨꯅ ꯃꯃꯥꯕꯨ ꯇꯥꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫
ꯍꯣꯏ ꯏꯃꯥ, ꯀꯩꯗꯧꯔꯕꯒꯦ? ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯃꯪꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯅꯆꯥ ꯑꯩꯍꯥꯛꯅ ꯖꯒꯣꯏ ꯁꯥꯔꯤꯕꯁꯤ ꯌꯦꯡꯉꯣ꯫ ꯃꯆꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕ ꯂꯩꯃ ꯋꯥꯈꯜ ꯑꯣꯏꯔꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯥꯏꯊꯣꯡꯗ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ꯫ ꯎꯏꯌꯦ ꯎꯏꯌꯦ, ꯏꯆꯥꯅ ꯖꯒꯣꯏ ꯁꯥꯕꯗꯣ ꯏꯃꯥ ꯎꯏ꯫ ꯁꯨꯝ ꯏꯃꯥꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯕ, ꯏꯆꯥꯁꯦ ꯖꯒꯣꯏꯒꯤ ꯑꯣꯖꯥ ꯑꯃꯗ ꯊꯥꯔꯁꯤꯔꯥ ꯍꯥꯏꯗꯅ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯗ ꯍꯔꯥꯎꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯔꯥꯎꯅ ꯍꯥꯏ, ꯑꯁꯦꯡꯕꯩꯔꯣ ꯏꯃꯥ? ꯏꯃꯥꯅ ꯑꯩꯕꯨ ꯑꯗꯨꯝꯅꯒ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇꯒ ꯊꯥꯕꯤꯔꯗꯤ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯅꯤꯕꯨ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯅ ꯖꯒꯣꯏ ꯇꯝꯕ ꯆꯠꯄ ꯍꯥꯏꯕꯁꯦ ꯏꯃꯥꯗ ꯍꯦꯟꯅ ꯋꯥꯗꯣꯏꯅꯤ, ꯁꯦꯜ ꯇꯤꯡꯗꯣꯏꯅꯤ, ꯑꯗꯨꯅ ꯑꯩ ꯑꯃꯨꯛꯁꯨ ꯆꯠꯅꯤꯡꯗꯦꯗ꯫ ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ, ꯏꯃꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯑꯗꯨꯕꯨ ꯏꯃꯥꯁꯨꯅꯦ, ꯏꯆꯥꯅ ꯄꯥꯝꯖꯕ ꯁꯤꯃꯗꯤ ꯊꯨꯡꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯍꯦꯛꯇ ꯉꯝꯗꯕ ꯇꯧꯔꯤꯕꯁꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯗ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯔꯒꯅꯨ ꯏꯃꯥ, ꯅꯆꯥ ꯀꯔꯤꯃꯠꯇ ꯈꯟꯗꯦꯗ꯫ ꯑꯣꯖꯥ ꯅꯥꯏꯗꯨꯅ ꯖꯒꯣꯏ ꯇꯝꯗ꯭ꯔꯕꯁꯨ ꯅꯆꯥ ꯑꯗꯨꯃꯛ ꯀꯨꯝꯍꯩ ꯍꯔꯥꯎꯕ ꯑꯃ ꯂꯥꯛꯄꯗ ꯁꯥꯒꯤ꯫ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯏꯁꯥꯁꯤꯗ ꯖꯒꯣꯏꯕꯨ ꯑꯁꯨꯛ ꯄꯥꯝꯍꯟꯕꯤꯔꯝꯂꯤꯕ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯀꯣꯟꯅꯊꯪꯗ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯂꯁꯤ ꯍꯥꯏꯗꯅ ꯆꯥꯛꯁꯪꯗ ꯂꯥꯛꯇꯨꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯃꯤꯟꯅꯩ꯫ ꯂꯩꯃ ꯃꯆꯥꯗ ꯌꯦꯡꯗꯨꯅ, ꯏꯁꯦ ꯑꯣꯟꯊꯣꯛꯄꯅꯤ ꯏꯕꯦꯝꯃ, ꯅꯪ ꯃꯈꯥ ꯂꯩꯀꯥꯏꯗ ꯑꯝꯇ ꯆꯠꯂꯨꯆꯣ꯫ ꯇꯥ ꯆꯥꯎꯔꯦꯜ ꯍꯣꯏꯗꯒꯤꯅꯦ ꯉꯔꯥꯡ ꯍꯦꯟꯁꯥꯡ ꯂꯩꯈꯤꯕꯗꯣ ꯁꯦꯜ ꯈꯔ ꯋꯥꯠꯄꯅꯤ, ꯑꯃꯨꯛꯇ ꯂꯧꯔꯨꯆꯣ꯫ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯃꯦꯂꯩꯁꯅꯥ ꯆꯥꯎꯔꯦꯜ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯃꯌꯥꯝꯒꯤ ꯈꯨꯔꯥ ꯆꯥꯎꯔꯦꯜꯕꯨ ꯀꯧꯔꯝꯃꯤ꯫ ꯍꯣ ꯈꯨꯔꯥ, ꯈꯨꯔꯥ ꯆꯥꯎꯔꯦꯜ! ꯃꯄꯥꯜꯗ ꯃꯤꯅ ꯀꯧꯕꯗꯨ ꯇꯥꯔꯕꯗ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯍꯤꯌꯥꯏꯔꯦꯜ ꯃꯄꯥꯜꯗ ꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯎꯕꯗ ꯏꯊꯛ ꯊꯛꯀꯠꯈ꯭ꯔꯦ꯫ ꯁꯖꯤ ꯃꯤꯠꯇꯥꯡ ꯉꯝꯖꯕꯤ ꯃꯤꯁꯅꯥꯅ ꯇꯊꯛ ꯇꯊꯛ ꯌꯦꯡꯉꯛꯄꯗꯤ ꯄꯥꯈꯪꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯈ꯭ꯔꯦ, ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯍꯟꯕꯤꯈ꯭ꯔꯦ꯫ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯍꯤꯌꯥꯏꯔꯦꯜ, ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯣꯟꯊꯣꯛꯅ ꯏꯪꯅ ꯐꯖꯔꯦꯗ, ꯑꯩꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤ, ꯂꯥꯏꯒꯤ ꯃꯆꯥꯗꯨ ꯃꯥꯜꯂꯤ꯫ ꯃꯦꯂꯩꯁꯅꯥ ꯍꯤꯌꯥꯏꯔꯦꯜꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯍꯤꯌꯥꯏꯔꯦꯜꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯍꯟꯖꯤꯟꯅ ꯑꯃꯨꯛꯁꯨ ꯀꯧꯔꯛꯏ, ꯈꯨꯔꯥ ꯆꯥꯎꯔꯦꯜ ꯂꯩꯈꯤꯕ꯭ꯔꯣ? ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯔꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯍꯤꯌꯥꯏꯔꯦꯜ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯝꯕꯗꯒꯤ ꯂꯂꯠ ꯇꯍꯥꯅ, ꯂꯩꯌꯦ, ꯅꯠꯇꯦ ꯂꯩꯇꯦꯕ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯇꯣꯝꯇ ꯁꯣꯜꯂꯤ ꯃꯦꯂꯩꯁꯅꯥ ꯃꯕꯨꯛꯅꯤꯡꯗ ꯇꯝꯅ ꯀꯅꯥ ꯈꯪꯍꯟꯗ꯫ ꯉꯥꯎꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯌꯨꯝꯗ ꯃꯤ ꯂꯥꯛꯑꯒ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯩꯅꯣ? ꯈꯨꯔꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯁꯤ ꯑꯣꯏꯔꯝꯂꯅꯤ, ꯃꯇꯣꯝꯇ ꯌꯥꯎꯕꯒꯤ ꯃꯀꯣꯛꯁꯦ ꯆꯥꯛꯂꯕ꯭ꯔꯥ ꯈꯪꯗꯦ꯫ ꯍꯤꯌꯥꯏꯔꯦꯜꯁꯨ ꯃꯍꯥꯛꯅ ꯉꯥꯡꯉꯤ ꯁꯛꯂꯤꯗꯨ ꯈꯟꯊꯔꯨꯕꯗ ꯁꯣꯏꯔꯦ ꯈꯟꯗꯅ ꯇꯞꯅ ꯑꯃꯨꯛꯁꯨ ꯈꯨꯝꯃꯛꯏ, ꯀꯅꯥ ꯑꯣꯏꯕꯤꯗꯣꯏꯅꯣ? ꯏꯄꯥꯗꯤ ꯂꯩꯇꯦ, ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯎꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯉꯔꯥꯡ ꯍꯦꯟꯁꯥꯡ ꯂꯩꯕꯒꯤ ꯁꯦꯜ ꯋꯥꯠꯍꯧꯔꯦ ꯍꯥꯏꯕ ꯏꯃꯥꯅ, ꯑꯗꯨ ꯂꯧꯒꯦꯅ ꯂꯥꯛꯄꯅꯤ ꯏꯕꯨꯡ꯫ ꯏꯕꯨꯡ ꯍꯥꯏꯅ ꯀꯧꯔꯛꯄꯗ ꯍꯦꯟꯅ ꯍꯔꯥꯎꯈ꯭ꯔꯦ ꯍꯤꯌꯥꯏꯔꯦꯜ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ, ꯁꯦꯜꯕꯨ ꯀꯌꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯑꯩꯗꯤ ꯈꯪꯗꯤꯌꯦ꯫ ꯑꯗꯨꯒ ꯏꯆꯟꯅ ꯀꯅꯥꯒꯤ ꯃꯆꯥ ꯑꯣꯏꯗꯣꯏꯅꯣ ꯅꯕꯨꯡ ꯅꯪꯐꯥꯎ ꯎꯗ꯭ꯔꯤ꯫ ꯃꯦꯂꯩꯁꯅꯥ ꯇꯞꯅ ꯀꯔꯤꯁꯨ ꯈꯟꯗ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡꯃꯛꯅꯤ ꯈꯟꯗꯨꯅ ꯈꯨꯝꯖꯔꯝꯃꯤ, ꯂꯩꯃꯒꯤ ꯃꯆꯥꯅꯤ ꯏꯕꯨꯡ, ꯑꯩꯗꯤ ꯃꯄꯥꯜ ꯀꯌꯥ ꯊꯣꯛꯇꯦ, ꯑꯗꯨꯅꯅꯤ ꯃꯤꯅꯁꯨ ꯀꯌꯥ ꯈꯪꯗꯕꯅꯤ ꯑꯩꯗꯤ꯫ ꯍꯤꯌꯥꯏꯔꯦꯜ ꯃꯦꯂꯩꯁꯅꯥꯒꯤ ꯑꯋꯥꯠꯄ ꯂꯧꯕ ꯂꯥꯛꯂꯤꯕ ꯁꯦꯟꯐꯝꯗꯨ ꯄꯤꯔꯝꯃꯤ꯫ ꯁꯦꯜ ꯄꯤꯔꯛꯂꯕꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯎꯔꯨꯕꯗ ꯃꯦꯂꯩꯁꯅꯥ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯋꯥꯈꯜꯗ ꯐꯨꯔꯥ ꯁꯥꯒꯠꯆ ꯍꯔꯥꯎꯅ ꯂꯩꯖꯍꯧꯏ꯫ ꯁꯣꯝꯗ ꯌꯨꯝꯗ ꯍꯜꯂꯛꯄꯒ ꯃꯦꯂꯩꯁꯅꯥ ꯃꯃꯥꯗ ꯁꯦꯜ ꯑꯗꯨꯕꯨ ꯄꯤꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯏꯃꯥ, ꯈꯨꯔꯥ ꯆꯥꯎꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯥ ꯂꯩꯕ꯭ꯔꯣ? ꯑꯩꯗꯤ ꯈꯪꯗꯦ, ꯃꯍꯥꯛꯅ ꯄꯤꯔꯛꯏꯕꯅꯤ ꯁꯦꯜꯁꯦ꯫ ꯂꯩꯕꯅꯤ ꯃꯆꯥꯅꯨꯄꯥ ꯑꯃ, ꯃꯥꯁꯨ ꯃꯄꯥꯜ ꯀꯌꯥ ꯊꯣꯛꯇꯕꯅꯤ, ꯃꯄꯥꯒꯁꯨ ꯌꯥꯝ ꯈꯦꯠꯅꯕꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯍꯦꯛ ꯎꯕꯗꯅꯦ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯌꯥꯝ ꯈꯦꯠꯅꯩ, ꯃꯣꯏ ꯇꯥ ꯈꯨꯔꯥꯗꯤꯅꯦ ꯋꯥꯖꯥꯎ ꯌꯥꯝꯅ ꯉꯥꯡꯕꯅꯤ ꯏꯃꯥ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯅꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ꯫
ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ. ꯆꯤꯡꯌꯥꯗ ꯅꯨꯃꯤꯠ ꯊꯣꯔꯛꯂꯤ. ꯃꯇꯥꯡ ꯑꯗꯨꯗꯅꯤ ꯃꯦꯂꯩꯁꯅꯥ ꯃꯍꯥꯛꯀꯤ ꯖꯒꯣꯏ ꯇꯝꯕ ꯑꯗꯨ ꯇꯧꯔꯝꯃꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯇꯥꯡꯖꯗꯨꯅ. ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯅꯨꯔꯩ ꯑꯗꯨ ꯈꯨꯠꯇ ꯁꯅꯥꯕꯨꯟ ꯄꯨꯗꯨꯅ ꯏꯁꯤꯡ ꯁꯣꯛꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯑꯝꯃꯤ. "ꯏꯇꯥ ꯃꯦꯂꯩꯁꯅꯥ, ꯅꯪꯅ ꯖꯒꯣꯏ ꯄꯥꯝꯕꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯩꯗꯀꯣ. ꯅꯇꯥ ꯑꯩ ꯈꯛꯇ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗꯣ ꯇꯜꯂꯦ. ꯅꯪꯒ ꯆꯠꯂꯨꯁꯦꯗꯅ ꯍꯧꯕ ꯂꯥꯛꯂꯤꯅꯦ." ꯖꯒꯣꯏ ꯁꯥꯔꯝꯕꯗꯨ ꯂꯦꯞꯇꯨꯅ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯃꯇꯥꯅ ꯍꯥꯏꯔꯛꯏꯕꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤ. "ꯍꯣꯏ ꯆꯠꯁꯤ ꯈꯣꯏꯅꯧ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯥꯂꯪ ꯏꯆꯤ ꯍꯨꯜꯂꯛꯄ ꯑꯁꯤꯗ ꯇꯧꯐꯝ ꯈꯪꯗꯗꯅ ꯖꯒꯣꯏ ꯁꯨꯝ ꯇꯧꯔꯝꯂꯤꯕꯅꯤꯗ." ꯑꯁꯨꯝꯅ ꯃꯃꯥꯗ ꯍꯥꯏꯔꯝꯗꯨꯅ ꯁꯅꯥꯕꯨꯟ ꯌꯦꯞꯇꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯣꯝꯗ ꯁꯝꯂꯥꯡ ꯑꯗꯨ ꯅꯤꯡꯗꯨ ꯌꯩꯕ ꯃꯈꯩ ꯊꯥꯗꯣꯛꯇꯨꯅ ꯇꯥꯡꯖ-ꯂꯤꯟꯒꯨꯝ ꯊꯦꯛꯇꯨꯅ ꯉꯥꯔꯣꯏ ꯁꯕꯥꯟ ꯉꯝꯖꯕꯤ ꯅꯤꯡꯉꯣꯜ ꯑꯅꯤꯗꯨ ꯂꯥꯏꯖ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ. ꯃꯇꯥꯡ ꯆꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯏꯊꯥ ꯊꯥꯖꯗꯅ ꯐꯤꯕꯝ ꯃꯨꯔꯇꯤ ꯆꯨꯝꯕ ꯋꯥꯡ ꯆꯥꯎꯕ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨ ꯂꯝꯕꯤꯗ ꯍꯦꯛ ꯊꯦꯡꯅꯔꯦ. ꯄꯥꯈꯪ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯆꯠꯂꯝꯕ ꯑꯗꯨꯕꯨ ꯂꯦꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. "ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ. ꯏꯆꯟ, ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯉꯁꯥꯏ ꯍꯥꯏꯕꯤꯔꯝꯕꯅ ꯈꯪꯖꯔꯤ. ꯑꯗꯨꯅ ꯍꯦꯛꯇ ꯀꯧꯖꯒꯦ, ꯏꯆꯟ ꯃꯦꯂꯩꯁꯅꯥ." ꯃꯦꯂꯩꯁꯅꯥ ꯃꯁꯥꯗꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯩ ꯇꯧꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯦ. ꯑꯗꯨꯕꯨ ꯀꯧꯔꯛꯂꯕꯅꯤꯅ ꯇꯞꯅꯗꯤ ꯈꯨꯝꯃꯤ. "ꯏꯕꯨꯡ, ꯀꯩ ꯍꯥꯏꯒꯦ ꯅꯆꯟ ꯑꯩꯕꯨ ꯀꯧꯕꯤꯕꯗꯤ?" "ꯉꯥꯏꯍꯥꯛ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯁꯤꯕ. ꯌꯥꯔꯒꯗꯤ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯊꯣꯛꯄꯤꯔꯛꯎ. ꯅꯇꯥꯔꯣꯏ ꯌꯥꯎꯕꯁꯤꯗ ꯑꯩ ꯍꯥꯏꯐꯝ ꯑꯃ ꯈꯪꯖꯗ꯭ꯔꯦ." ꯍꯤꯌꯥꯏꯔꯦꯜꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯅꯨꯔꯩꯗꯨ ꯄꯥꯈꯪ ꯑꯗꯨꯗ ꯂꯛꯅꯔꯛꯏ. "ꯃꯤꯠꯌꯦꯡ ꯂꯩꯀꯥꯏ ꯏꯀꯣꯏ ꯀꯣꯏ, ꯆꯤꯝꯕꯥꯜꯗꯅ ꯑꯃ, ꯊꯃꯣꯏꯗꯅ ꯑꯃ, ꯍꯥꯏꯗꯣꯛꯄꯅ ꯑꯃ, ꯇꯧꯊꯣꯔꯛꯄꯅ ꯑꯃ. ꯏꯀꯥꯏ ꯊꯤꯕ ꯁꯥꯔꯒꯅꯨꯋꯣ, ꯄꯛꯆꯗ꯭ꯔꯦ ꯏꯕꯨꯡ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯆꯩ. ꯍꯤꯌꯥꯏꯔꯦꯜꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯀꯥꯏꯅ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯂꯨꯈꯝ ꯑꯗꯨꯗ ꯉꯥꯕꯣꯏ ꯍꯣꯠꯄꯣꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯦꯂꯩꯁꯅꯥ ꯄꯥꯈꯪ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯔ ꯈꯖꯤꯛ ꯆꯠꯊꯣꯛꯇꯨꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯂꯦꯞꯄꯤ. "ꯀꯔꯤ ꯋꯥꯕꯨ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯑꯩꯕꯨ ꯀꯧꯊꯣꯛꯄꯤꯔꯤꯕꯗꯤ? ꯉꯁꯤꯇ ꯁꯛꯀꯪ ꯃꯥꯏꯈꯪꯅꯔꯒ ꯅꯍꯥꯟ ꯃꯈꯩ ꯈꯪꯅꯕꯒꯨꯝ ꯍꯥꯏꯕꯗꯤ?" ꯃꯦꯂꯩꯁꯅꯥ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯇꯊꯛ ꯌꯦꯡꯗꯨꯅ ꯂꯩ. ꯍꯤꯌꯥꯏꯔꯦꯜ ꯏꯪ ꯇꯞꯄꯤ ꯅꯨꯖꯥ ꯃꯉꯣꯟꯗ ꯌꯦꯡ, ꯀꯨꯏꯅ ꯌꯦꯡꯕꯗꯤ ꯉꯝꯗ ꯂꯩꯃꯥꯏꯗ ꯑꯃꯨꯛ ꯌꯦꯡꯊꯗꯨꯅ ꯇꯞꯅ, "ꯉꯁꯤꯗ ꯊꯦꯡꯅꯔꯕꯁꯨ ꯑꯍꯥꯟꯕ ꯎꯈꯤꯕ ꯅꯪꯕꯨ ꯄꯥꯈꯪ ꯑꯩꯅ ꯈꯣꯏꯗꯥꯔꯤ. ꯑꯗꯨꯅ ꯊꯃꯣꯏ ꯑꯅꯤ ꯌꯥꯅꯅ ꯅꯨꯡꯁꯤ ꯀꯤꯁꯤꯗꯨ ꯀꯔꯤ ꯈꯟꯕꯒꯦ?" ꯍꯥꯏꯔꯛꯏꯕ ꯋꯥꯗ ꯇꯤꯡꯉꯛ ꯌꯦꯡꯉꯤ ꯄꯥꯈꯪ ꯃꯉꯣꯟꯗ, ꯑꯗꯨꯒ ꯃꯉꯛ ꯑꯗꯨ ꯍꯥꯏꯐꯦꯠ ꯅꯥꯛ ꯌꯦꯠꯇ ꯍꯥꯏꯗꯨꯅ ꯉꯝꯃꯣꯏ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ. "ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯑꯩꯗꯤ ꯌꯥꯕ ꯉꯝꯖꯔꯣꯏꯗꯣ. ꯏꯕꯨꯡ, ꯂꯩꯀꯥꯏ ꯏꯕꯨꯡꯃꯛꯅꯤ ꯈꯟꯖꯒꯦ. ꯏꯕꯨꯡꯅꯁꯨ ꯅꯆꯟꯃꯛꯅꯤ ꯈꯟꯕꯤꯌꯨ. ꯉꯁꯤꯗ ꯊꯦꯡꯅꯔꯒ ꯀꯔꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯁꯤꯟꯅꯒꯗꯧꯔꯤꯕꯅꯣ? ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯤꯔꯕ꯭ꯔꯥ? ꯃꯄꯥꯜ ꯊꯣꯡꯒꯤ ꯎꯟꯁꯥꯒꯤ ꯅꯤꯡꯊꯤꯕꯕꯨ ꯌꯦꯡꯕꯤꯗꯨꯅ ꯂꯨꯈ꯭ꯔꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯕꯨ ꯍꯥꯏꯕꯤꯒꯅꯨ ꯅꯆꯟꯗ. ꯃꯄꯥꯜ ꯊꯣꯡꯒꯤ ꯁꯛꯇꯝ ꯈꯛ ꯌꯦꯡꯕ ꯅꯠꯇꯦꯗꯣ. ꯑꯩꯍꯥꯛꯅ ꯉꯁꯤꯗ ꯊꯦꯡꯅꯔꯕꯁꯨ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯏ. ꯅꯪꯒꯤ ꯎꯗꯕ ꯀꯌꯥ ꯑꯃꯁꯨ ꯅꯪꯒꯤ ꯋꯥꯉꯥꯡ, ꯅꯪꯒꯤ ꯅꯇꯧꯅ ꯃꯌꯦꯛ ꯂꯥꯅ ꯈꯪꯕꯤꯔꯤ. ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯑꯩꯅ ꯉꯁꯥꯏ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕ ꯅꯤꯡꯉꯣꯜ ꯅꯪꯅ ꯃꯣꯡꯕ ꯑꯩꯒꯤ ꯁꯪꯒꯥꯏꯗ ꯂꯥꯛꯂꯝꯕꯗꯒꯤ 9 ꯊꯣꯛ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝꯁꯦ ꯇꯝꯂꯒꯦ ꯍꯥꯏꯅ ꯈꯜꯂꯕꯅꯤ. ꯑꯗꯨꯅ ꯄꯨꯝꯅꯃꯛꯄꯨ ꯅꯥꯊꯩꯗꯨꯅ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯖꯗꯨꯅ ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ. ꯍꯣꯏ ꯍꯥꯏꯅ ꯑꯃꯨꯛꯇ ꯄꯥꯎꯈꯨꯝꯕꯤꯌꯨꯕ." ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯥꯝꯅ ꯊꯥꯖꯕ ꯋꯥꯍꯩꯗ ꯃꯦꯂꯩꯁꯅꯥ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯗ ꯄꯥꯈꯪ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ. ꯆꯞ ꯃꯥꯟꯅꯩ ꯄꯥꯈꯪ ꯃꯥꯁꯨ ꯅꯨꯖꯥ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ. ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯤꯠꯀ ꯃꯤꯆꯥꯟꯅꯩ, ꯊꯃꯣꯏ ꯑꯅꯤ ꯃꯔꯣꯜ ꯂꯣꯟꯅꯩ. ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯆꯠꯅ ꯇꯞꯅ ꯁꯨꯝꯅꯗꯤ ꯈꯨꯝꯂꯛꯏ. "ꯆꯤꯝꯕꯥꯜꯗꯅ ꯈꯣꯏꯍꯤ ꯇꯩ, ꯄꯥꯈꯪꯅ ꯇꯤꯛꯇꯤ ꯅꯠꯇꯦꯗꯣ. ꯇꯥꯡꯖ ꯂꯤꯟꯒꯨꯝ ꯂꯩꯌꯦꯡ ꯑꯅꯤ ꯂꯣꯡꯕꯤꯕꯗꯤ ꯑꯣꯏꯔꯤꯗ꯭ꯔꯥ? ꯉꯁꯤꯇ ꯊꯦꯡꯅꯕ ꯅꯉꯣꯟꯗ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡꯅ ꯍꯣꯏ ꯍꯥꯏꯌꯣ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦꯗꯣ. ꯑꯗꯨꯒ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯑꯩ ꯃꯨꯟꯅ ꯋꯥꯈꯜ ꯈꯟꯈꯤꯒꯦ. ꯍꯌꯦꯡ ꯀꯧꯕ ꯅꯣꯡꯗ ꯄꯥꯈꯪ ꯅꯐꯝꯗ
ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯕꯨ ꯇꯝꯖꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯆꯜ ꯑꯃꯨꯛ ꯆꯠꯆꯔꯒꯦ꯫ ꯇꯥꯛꯄꯤꯔꯝꯕꯒꯤ ꯇꯨꯡ ꯏꯟꯅ ꯋꯥꯔꯁꯨ ꯋꯥꯅ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯄꯥꯈꯪꯉꯩꯁꯨ ꯉꯥꯏꯖꯔꯒꯦ꯫ ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯜꯂꯛꯄꯗ ꯌꯥꯋꯥ ꯃꯄꯥꯎ ꯅꯨꯡꯉꯥꯏꯕꯕꯨ ꯇꯥꯍꯟꯕꯤꯌꯨꯗꯣ ꯅꯍꯥꯛꯅ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯔꯛꯄꯒ ꯏꯔꯣꯏꯅꯅ ꯂꯝꯍꯦꯟꯕ ꯄꯥꯈꯪ ꯃꯍꯥꯛꯅ ꯃꯤꯆꯤ ꯑꯃꯁꯨ ꯈꯠꯆꯤꯜꯂꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯔꯝꯗꯨꯅ ꯃꯦꯂꯩꯁꯅꯥ ꯃꯇꯥꯏꯕꯦꯝꯃ ꯅꯨꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ꯫ ꯄꯥꯈꯪ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯇꯝꯖꯔꯕꯅꯤꯅ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨꯅ ꯀꯨꯏꯈꯤꯕꯗꯨꯗ ꯈꯪꯅꯤꯡꯕ ꯄꯣꯛꯇꯨꯅ ꯇꯞꯅ ꯃꯇꯥꯗ ꯍꯪꯂꯛꯏ꯫ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯃꯁꯤꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯅꯪꯉꯣꯟꯗ? ꯏꯆꯝ ꯆꯝꯅ ꯇꯤꯟꯅꯖꯕꯤ ꯃꯇꯥ ꯑꯃꯅꯤ ꯈꯟꯗꯨꯅ ꯁꯥꯟꯅꯈꯤꯕ ꯍꯥꯏꯔꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗ ꯂꯤꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯍꯤꯌꯥꯏꯔꯦꯜꯕꯨ ꯄꯥꯝꯖꯔꯤꯕꯤ ꯅꯨꯔꯩꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯕꯨꯛꯅꯤꯡꯗ꯫ ꯑꯗꯨꯕꯨ ꯃꯄꯥꯜꯊꯣꯡꯗꯗꯤ ꯀꯩꯁꯨ ꯇꯧꯗꯕ ꯑꯃꯒꯨꯝ ꯂꯩ꯫ ꯃꯦꯂꯩꯁꯅꯥ ꯍꯔꯥꯎꯅ ꯑꯩꯕꯨ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯌꯣ ꯍꯥꯏꯔꯤꯕꯅꯣ? ꯄꯤꯐꯝꯒ ꯈꯪꯗ꯭ꯔꯦꯗ꯫ ꯑꯩꯗꯤ ꯉꯁꯤꯇ ꯃꯁꯛ ꯈꯪꯕꯅꯤ ꯑꯣꯟꯊꯣꯛꯏꯗ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ꯫ ꯃꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯌꯥꯝꯅꯁꯨ ꯈꯦꯠꯅꯩ, ꯌꯥꯝꯅꯁꯨ ꯆꯥꯟꯅꯗꯦ꯫ ꯑꯔꯦꯝꯕꯗ ꯑꯍꯦꯟꯕꯤ ꯄꯥꯝꯕ ꯇꯥꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯔꯧ ꯂꯩꯕꯤ ꯅꯨꯔꯩꯅꯤ ꯀꯜꯂꯛꯄꯅ ꯃꯥꯡꯗ ꯊꯥ ꯀꯟꯖꯥꯎꯕꯅ ꯇꯨꯡꯗ ꯏꯟꯗꯨꯅ ꯍꯤꯌꯥꯏꯔꯦꯜꯒ ꯃꯦꯂꯩꯁꯅꯥ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯤꯍꯨ ꯄꯨꯕ ꯃꯍꯩꯅ ꯑꯐꯕ ꯁꯥꯇꯞꯅ ꯈꯨꯝꯃꯤ꯫ ꯀꯔꯥꯏꯗꯩ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤꯅꯦ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯅ ꯏꯕꯦꯝꯃ ꯉꯁꯤꯗ ꯊꯦꯡꯅꯔꯒ ꯍꯔꯥꯎꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯏ ꯍꯥꯏꯗꯅ ꯌꯥꯒꯅꯨ꯫ ꯀꯩꯁꯨ ꯂꯩꯇꯅ ꯅꯪꯕꯨ ꯃꯃꯜ ꯂꯩꯇꯕꯤ ꯇꯥꯈꯤꯕ ꯇꯥꯔꯦ꯫ ꯈꯣꯏꯃꯨꯒꯤ ꯍꯧꯅꯁꯥ ꯂꯩꯍꯤ ꯊꯛꯇꯨꯅ ꯄꯥꯏꯈ꯭ꯔꯕꯗꯤ ꯀꯅꯥꯕꯨꯅꯣ ꯃꯥꯡꯖꯔꯤꯕ? ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯖꯍꯧ꯫ ꯑꯁꯤꯇꯁꯨ ꯅꯠꯇꯦ ꯏꯇꯥ, ꯅꯈꯣꯏꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡꯅꯤ꯫ ꯃꯈꯣꯏꯒ ꯌꯦꯡꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯈ꯭ꯔꯕ ꯊꯤꯛ ꯅꯦꯝꯕꯅ ꯊꯥ ꯂꯥꯝꯕ ꯇꯥꯔꯒ ꯃꯤꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯖꯁꯅꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯖꯁꯅꯨꯀꯣ꯫ ꯈꯨꯝꯂꯛꯂꯤꯕ ꯃꯇꯥꯒꯤ ꯋꯥꯍꯩꯗ ꯅꯨꯡꯉꯥꯏꯔꯝꯕ ꯋꯥꯈꯜ ꯑꯗꯨ ꯅꯥꯊꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯔꯥꯎꯅ ꯈꯨꯝꯕ ꯉꯝꯗꯦ, ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯔꯦꯝꯕꯗ ꯃꯍꯥꯛꯀꯤ ꯑꯃꯛꯄ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯎꯕꯗ ꯅꯨꯔꯩꯗꯤ ꯃꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯦ꯫ ꯊꯣꯟꯅ ꯆꯦꯡꯖꯪꯕꯤ ꯃꯤꯃꯥꯡꯗ ꯑꯐꯕꯤ ꯁꯥꯕꯤ ꯅꯨꯔꯩꯗꯤ ꯃꯊꯧ ꯏꯔꯩ ꯂꯩꯇ ꯀꯜꯂꯛꯇꯨꯅ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯇꯥꯏꯅꯐꯝ ꯈꯪꯗ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯝꯃꯤ ꯏꯃꯨꯡꯒꯤ ꯋꯥꯏ ꯑꯗꯨꯕꯨ ꯇꯥꯁꯤꯟꯅ꯫ ꯍꯣ ꯑꯩꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯨꯞꯅ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤꯅꯅꯦ, ꯃꯁꯤꯅꯗꯤ ꯃꯤꯅ ꯑꯗꯨꯝ ꯍꯦꯟꯈꯤꯕ ꯇꯥꯕꯅꯤ꯫ ꯄꯦꯜꯂꯕꯅꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤ꯫ ꯁꯤꯈꯤꯕꯅ ꯌꯥꯝꯅ ꯐꯩ꯫ ꯑꯁꯨꯛ ꯅꯤꯡꯕ ꯊꯨꯡꯗꯕ ꯄꯨꯟꯁꯤꯁꯤꯕꯣ ꯁꯤꯈꯤꯕꯅ ꯐꯠꯇ꯭ꯔꯣ? ꯊꯪꯅꯕ ꯀꯥꯗ ꯂꯩꯔꯤꯕꯤ ꯃꯃꯥ ꯊꯥꯒꯣꯏ ꯃꯆꯥꯅ ꯃꯇꯥꯡ ꯏꯆꯥ ꯆꯥꯗ ꯏꯁꯧ ꯂꯥꯡꯕꯗꯨ ꯇꯥꯔꯕꯗ ꯇꯞꯅ ꯃꯆꯥ ꯇꯥꯅꯕ ꯈꯨꯝꯂꯛꯏ꯫ ꯀꯔꯤꯒꯤ ꯏꯁꯧꯅꯣꯌꯥ ꯆꯪꯉꯛꯄꯁꯤꯗ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯏꯁꯤꯡ ꯁꯣꯛꯐꯝꯗ ꯀꯅꯥ ꯊꯦꯡꯅꯔꯛꯂꯕꯒꯦ? ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯕꯒꯦ ꯅꯪꯉꯣꯟꯗ? ꯍꯣ ꯈꯨꯝꯕꯤꯔꯛꯑꯅꯨ ꯇꯥꯖꯅꯤꯡꯗ꯭ꯔꯦ꯫ ꯆꯞ ꯃꯥꯟꯅꯩ ꯏꯃꯥꯁꯨ꯫ ꯅꯍꯥꯟꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯇꯥꯕꯤꯔꯝꯂꯗꯤꯅꯦ ꯑꯁꯨꯝꯅ ꯇꯧꯈꯤꯗ꯭ꯔꯣ? ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ? ꯇꯨꯃꯤꯟꯅ ꯂꯩꯐꯝ ꯈꯪꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯃꯥ ꯑꯗꯨ ꯊꯣꯔꯛꯇꯨꯅ ꯃꯆꯥꯒꯤ ꯅꯥꯛꯇ ꯂꯦꯞꯂꯔꯦ꯫ ꯑꯗꯨꯅ ꯃꯆꯥꯅ ꯄꯦꯟꯗ꯭ꯔꯤꯕꯗꯨ ꯀꯔꯤꯅꯣꯅ ꯍꯪꯕꯤꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯌꯨ ꯏꯃꯥꯗ꯫ ꯅꯪꯅ ꯃꯇꯥꯡ ꯆꯥꯗꯅ ꯏꯁꯧ ꯂꯥꯡꯉꯤꯕꯁꯦ ꯏꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯦ ꯍꯥ? ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯤ ꯏꯃꯥꯅ ꯀꯔꯤꯃꯠꯇ ꯇꯥꯕꯤꯗꯦ꯫ ꯅꯍꯥꯟꯅ ꯑꯩꯅ ꯍꯥꯏꯗꯕ꯭ꯔꯥꯕ ꯈꯨꯔꯥ ꯆꯥꯎꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯅꯆꯥ ꯑꯩꯒꯤ ꯑꯣꯏꯅꯕ ꯑꯃꯨꯛꯇ ꯐꯥꯕꯤꯌꯣꯅ? ꯃꯗꯨꯗꯤ ꯏꯃꯥꯅ ꯇꯥꯕꯤꯗꯦꯅꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯑꯣꯏꯈꯤꯗꯧꯔꯦ꯫ ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯅꯥꯒꯤ ꯑꯣꯏꯒꯗꯧꯔꯤꯒꯦꯅꯦ ꯍꯥ? ꯂꯩꯋꯥ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯄꯥ ꯐꯥꯕꯗꯣ ꯀꯨꯏꯅ ꯆꯠꯇꯦꯗꯅ ꯏꯃꯥꯅ ꯇꯧꯗꯕꯅꯤꯅꯦ꯫ ꯍꯥꯏ ꯏꯃꯥꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯃꯇꯝ ꯑꯃꯗꯅꯦ ꯃꯃꯤꯡ ꯂꯩꯔꯝꯕꯤ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅꯤꯅꯦꯍꯦ꯫ ꯍꯧꯖꯤꯛꯇꯕꯨ ꯏꯆꯥ ꯆꯥꯎꯔꯛꯂꯦꯗꯅ ꯏꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ꯫ ꯏꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯉꯩꯗ ꯇꯥ ꯍꯤꯌꯥꯏꯔꯦꯜꯗꯤ ꯏꯇꯥ ꯃꯦꯂꯩꯁꯅꯥꯒꯤ ꯑꯣꯏꯈꯤꯗꯧꯔꯦ꯫ ꯉꯁꯤ ꯏꯇꯥꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯔꯩ ꯀꯞꯇꯨꯅ ꯂꯩ꯫ ꯃꯆꯥꯅꯨꯄꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤ꯫ ꯑꯃꯗꯤ ꯃꯦꯂꯩꯁꯅꯥ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯖꯗꯕꯤ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯆꯥꯅ ꯄꯦꯟꯖꯅꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯊꯦꯝꯖꯤꯟꯕꯤꯕ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫
ꯃꯗꯨꯒꯤ ꯃꯦꯂꯩꯁꯅꯥ ꯍꯥꯏꯕꯤ ꯂꯩꯃꯒꯤ ꯃꯆꯥꯗꯣ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤꯅꯤ꯫ ꯃꯥꯅ ꯅꯨꯄꯥꯗꯨꯗ ꯏꯔꯥꯡ ꯍꯧꯗꯅꯅꯦ ꯅꯨꯄꯥꯗꯨꯅ ꯍꯦꯛꯇ ꯍꯧꯔꯛꯄ ꯌꯥꯄꯣꯠꯇꯦ꯫ ꯍꯔꯦ ꯍꯔꯦ ꯉꯝꯃꯤꯗꯀꯣ, ꯅꯨꯄꯥꯗꯨꯒꯤ ꯃꯔꯟ ꯃꯊꯨꯝ ꯃꯌꯥꯝꯗꯣ ꯎꯕꯗ ꯃꯃꯥ ꯃꯆꯥ ꯃꯥꯟꯅꯗꯨꯅ ꯁꯤꯜꯂꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯌꯦ꯫ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯍꯧꯖꯤꯛꯇꯤ ꯊꯥꯒꯣꯏ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯟꯒꯦꯗꯅ꯫ ꯍꯧꯖꯤꯛꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯏꯃꯥꯅ ꯀꯩꯗꯧꯕ ꯉꯝꯒꯗꯧꯔꯤꯒꯦ? ꯃꯤꯗꯤ ꯍꯌꯦꯡ ꯊꯃꯣꯏ ꯄꯤꯅꯈꯤꯗꯧꯔꯤ꯫ ꯏꯃꯥꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏꯌꯦ꯫ ꯃꯆꯥꯒꯤ ꯋꯥꯍꯩꯗ ꯆꯩꯊꯔꯛꯏ ꯊꯥꯒꯣꯏꯅ꯫ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ, ꯅꯪ ꯀꯔꯤ ꯈꯪꯒꯦ ꯍꯥ? ꯑꯩꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ꯫ ꯅꯨꯄꯥ ꯑꯗꯨꯗꯤꯅꯦ ꯏꯆꯥꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯏꯃꯥꯅꯅꯦ ꯀꯔꯤꯁꯨ ꯇꯧꯍꯜꯂꯣꯏ꯫ ꯑꯗꯨꯅ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤꯅꯦ ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯇꯧꯔꯨꯗ꯭ꯔꯕ, ꯇꯧꯔꯔꯣꯏ ꯈꯟꯅ ꯊꯝꯈ꯭ꯔꯕ ꯊꯕꯛ ꯑꯃ ꯏꯆꯥꯒꯤ ꯑꯅꯤꯡꯕ ꯊꯨꯡꯅꯕ ꯏꯃꯥꯅ ꯇꯧꯕ ꯇꯥꯔꯦ꯫ ꯃꯃꯥꯒꯤ ꯋꯥꯗ ꯉꯛꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯪꯉꯛꯏ꯫ ꯀꯩꯗꯧꯗꯣꯏꯅꯣ ꯏꯃꯥ? ꯀꯤꯕ ꯑꯃ ꯌꯥꯎꯔꯛꯂꯦ ꯏꯃꯥꯒꯤ ꯅꯇꯧꯗꯨꯗꯤ꯫ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯁꯤ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯂꯣꯠꯁꯤꯟꯕ, ꯑꯗꯨꯕꯨ ꯏꯆꯥꯅ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯎꯠꯊꯣꯛꯍꯜꯂꯦꯅꯦ꯫ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤꯅꯦ ꯑꯩꯅ ꯑꯩꯒꯤ ꯈꯪꯖ ꯍꯩꯖꯕ ꯂꯥꯏꯁꯣꯟ ꯇꯧꯗꯨꯅ ꯃꯦꯂꯩꯁꯅꯥꯕꯨ ꯍꯥꯠꯀꯅꯤ, ꯑꯁꯤ ꯂꯩꯕꯥꯛꯇ ꯊꯥꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯆꯥꯒꯤ ꯑꯅꯤꯡꯕ ꯊꯨꯡꯒꯅꯤꯗꯅ꯫ ꯐꯠꯇꯕ ꯑꯃꯒꯨꯝ ꯅꯨꯔꯩ ꯃꯃꯥꯒꯤ ꯋꯥꯍꯩꯗ ꯄꯦꯟꯅ ꯄꯦꯟꯅ ꯅꯣꯛꯆꯩ꯫ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯆꯥꯛꯁꯪ ꯑꯗꯨꯗ ꯅꯣꯡꯃꯒꯤ ꯁꯣꯏꯗꯕꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯛꯄꯒꯤ ꯃꯇꯥꯡ ꯑꯗꯨꯋꯥꯏꯗ ꯃꯦꯂꯩꯁꯅꯥ ꯃꯃꯥꯗ ꯉꯁꯥꯏ ꯍꯤꯌꯥꯏꯔꯦꯜꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯗ ꯂꯩꯃꯅ ꯇꯞꯅ ꯈꯨꯝꯃꯤ꯫ ꯌꯥꯗꯦ ꯌꯥꯗꯦ ꯏꯕꯦꯝꯃ, ꯏꯃꯥ ꯄꯥꯝꯗꯦꯀꯣ꯫ ꯍꯣꯏ, ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯩ, ꯃꯄꯥꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕ ꯏꯃꯥ ꯈꯪꯏ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯌꯦꯡꯅꯕꯗ ꯌꯥꯝ ꯆꯥꯟꯅꯗꯦꯀꯣ꯫ ꯑꯗꯨꯅ ꯏꯃꯥ ꯏꯆꯥꯕꯨ ꯌꯨꯝꯗꯨꯗ ꯃꯧ ꯑꯣꯏꯍꯟꯅꯤꯡꯗꯦ꯫ ꯑꯃꯔꯣꯝꯗ ꯌꯦꯡꯂꯨꯔꯕꯗꯤ ꯏꯆꯥꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯩ, ꯑꯗꯨꯕꯨ ꯂꯨꯍꯣꯡ ꯀꯩꯍꯣꯡꯗꯨꯅ ꯂꯩꯔꯨꯕꯒꯤ ꯇꯨꯡꯗ ꯐꯠꯇꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯂꯕꯗꯤ ꯏꯃꯥ ꯏꯆꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯏꯃꯥꯅꯦ ꯃꯗꯨꯒꯤ ꯇꯦꯛꯆꯥꯛ ꯄꯨꯕ ꯉꯝꯃꯣꯏꯀꯣ꯫ ꯃꯦꯂꯩꯁꯅꯥ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯧꯁꯤꯟꯖꯩ, ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯃꯤ꯫ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛꯇꯤ ꯅꯆꯥ ꯑꯩꯅꯁꯨ ꯇꯧꯖꯔꯣꯏ꯫ ꯏꯃꯥ, ꯑꯩ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯖꯈ꯭ꯔꯒꯦ꯫ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯊꯕꯛ ꯏꯈꯥꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯝꯃꯤ꯫ ꯃꯦꯂꯩꯁꯅꯥ ꯃꯍꯥꯛꯇꯤ ꯇꯨꯝꯕ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥ ꯃꯍꯥꯛꯅ ꯇꯨꯝꯂꯝꯗꯥꯏ ꯑꯗꯨꯗ ꯋꯥꯏ ꯇꯥꯁꯤꯟꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯃꯗꯤ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯑꯅꯤꯗꯨ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯔꯨꯝꯖꯔꯝꯃꯤ, ꯑꯗꯨꯒ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯏꯅꯨꯡ ꯁꯣꯔꯥ ꯃꯇꯝꯗ ꯉꯁꯤꯗꯤ ꯃꯀꯨ ꯀꯧꯕꯤ ꯆꯦꯛꯂꯥꯁꯨ ꯀꯟꯅ ꯀꯟꯅ ꯈꯣꯡꯏ꯫ ꯑꯃꯗꯤ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯊꯥꯒꯣꯏ ꯃꯆꯥꯒꯤ ꯑꯅꯤꯡꯕꯁꯤꯗ ꯊꯨꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯦꯂꯩꯁꯅꯥꯒꯤ ꯑꯆꯪꯕ ꯊꯋꯥꯏ ꯑꯗꯨꯕꯨ ꯈꯥꯉꯨꯊꯛꯇ ꯊꯗꯠꯀꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡꯂꯤ꯫ ꯃꯅꯤꯡꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯋꯥꯔꯛ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯃꯩ ꯍꯧꯒꯠꯇꯨꯅ ꯊꯥꯕ ꯌꯥꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯊꯥꯗꯨꯅ ꯃꯍꯥꯛꯅ ꯀꯨꯏꯅ ꯅꯥꯊꯩꯗꯨꯅ ꯊꯝꯂꯨꯕ ꯐꯠꯇꯕ ꯂꯥꯏ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯃꯦꯂꯩꯁꯅꯥꯕꯨ ꯍꯥꯠꯂꯨꯆꯣ ꯍꯥꯏꯅ ꯊꯥꯔꯝꯃꯤ꯫ ꯅꯨꯡꯉꯥꯏꯅ ꯇꯨꯡꯈꯨꯜ ꯇꯥꯜꯂꯝꯕ ꯃꯦꯂꯩꯁꯅꯥ ꯁꯣꯝꯗ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯇꯧꯔꯛꯂꯤꯕꯁꯤꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯃꯪꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯍꯤꯌꯥꯏꯔꯦꯜ ꯂꯥꯛꯑꯝꯃꯤ꯫ ꯇꯥꯕ꯭ꯔꯥ ꯃꯦꯂꯩꯁꯅꯥ, ꯑꯩꯗꯤ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯅꯤꯡꯗꯦ꯫ ꯅꯪ ꯀꯅꯥꯒꯤꯁꯨ ꯑꯣꯏꯍꯟꯅꯤꯡꯗꯤꯌꯦ꯫ ꯇꯥꯅꯤꯡꯗꯦ ꯇꯥ ꯍꯤꯌꯥꯏꯔꯦꯜ, ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯗꯦ ꯍꯥꯏꯗꯨꯅ, ꯑꯩꯕꯨ ꯁꯣꯜꯂꯤ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ, ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯐꯥꯒꯅꯤ ꯍꯥꯏꯗꯨꯗꯤ ꯄꯥꯡꯗꯕꯒꯤ ꯃꯇꯧꯅꯤ꯫ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯉꯣꯏꯗꯕ ꯅꯪꯗꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯅꯪꯕꯨ ꯑꯩꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯍꯥꯠꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯌꯥꯏꯔꯦꯜ ꯃꯦꯂꯩꯁꯅꯥꯒꯤ ꯃꯈꯣꯏꯔꯤ ꯑꯗꯨꯕꯨ ꯀꯟꯅ ꯃꯦꯠꯂꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯄꯦꯅꯥꯒꯤ ꯀꯜꯂꯕ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯔꯣꯝꯗꯒꯤ ꯍꯨꯝꯂꯛꯄ ꯃꯈꯣꯜꯅꯣ ꯈꯪꯗꯦ꯫ ꯊꯣꯅ ꯁꯥꯠꯆꯕꯤ ꯂꯩꯔꯥꯡꯅꯤ, ꯑꯗꯨꯅ ꯈꯣꯏꯃꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯇꯧꯔꯛꯄꯗ ꯄꯥꯝꯕꯩ ꯂꯩꯇ ꯈꯥꯉꯨꯊꯛꯇ ꯄꯨꯟꯁꯤ ꯂꯣꯝꯂꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯊꯥꯔꯛꯄ ꯐꯠꯇꯕ ꯑꯗꯨꯅ ꯇꯧꯍꯟꯕꯅꯤ꯫ ꯃꯪꯂꯥꯟꯅꯩ ꯊꯣꯛꯂꯤꯕ ꯄꯨꯝꯕ ꯑꯗꯨꯕꯨ ꯃꯉꯛꯅꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯑꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯦꯂꯩꯁꯅꯥꯒꯤ ꯊꯋꯥꯏ ꯑꯆꯪꯕ ꯑꯗꯨ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯊꯥꯗꯣꯛꯂꯝꯂꯤ꯫ ꯃꯦꯂꯩꯁꯅꯥ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯊꯣꯡꯖꯥꯎ ꯑꯃ ꯍꯥꯡꯗꯣꯔꯛꯄ ꯎꯔꯛꯂꯤ꯫ ꯊꯣꯡ ꯑꯗꯨꯅ ꯍꯥꯡꯗꯣꯔꯛꯄꯗ ꯇꯥꯔꯝꯕ ꯄꯦꯅꯥꯒꯤ ꯃꯈꯣꯜ ꯇꯥꯈꯤꯗ꯭ꯔꯤ꯫
ꯇꯥꯔꯝꯕ ꯄꯦꯅꯥꯒꯤ ꯃꯈꯣꯜ ꯀꯟꯈꯠꯂꯛꯂꯤ ꯑꯗꯨꯒ ꯃꯦꯂꯩꯁꯅꯥꯒꯤ ꯃꯤꯠꯇ ꯎꯔꯛꯂꯤ꯫ ꯍꯥꯎꯔꯩ ꯈꯥꯅ ꯄꯥꯡꯕ ꯃꯥꯏꯀꯩꯗ ꯂꯩꯕ ꯈꯥꯅ ꯆꯥꯎꯕ ꯋꯥꯡꯄꯨꯔꯦꯜ ꯄꯤꯁꯨꯝ ꯌꯦꯛꯄ ꯈꯣꯡꯖꯤ ꯌꯥꯟꯕ ꯃꯨꯅ ꯌꯦꯛꯄ ꯃꯨꯅ ꯂꯪꯕ ꯑꯁꯤꯊꯣꯡ ꯑꯆꯪꯕ ꯊꯣꯡꯂꯣꯟ ꯉꯥꯛꯂꯤꯕ ꯆꯤꯉꯨ ꯈꯣꯌꯨꯝ ꯃꯍꯥꯛꯅ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯍꯤꯖꯥꯎ ꯍꯤꯔꯦꯜ ꯑꯃ ꯂꯥꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯃꯍꯥꯛꯄꯨ ꯇꯣꯡꯍꯟꯗꯨꯅ ꯃꯣꯡꯕ ꯁꯒꯥꯏ ꯊꯥꯗꯣꯛꯇꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯤ꯫ ꯈꯥꯒꯤ ꯊꯣꯡ ꯍꯥꯡꯉꯛꯄꯗ ꯃꯥꯂꯪ ꯅꯨꯡꯁꯤꯠ ꯋꯥꯏꯅꯔꯛꯄꯗ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯂꯩꯕ ꯈꯝꯅꯨꯡ ꯂꯝꯕꯤ ꯎꯔꯛꯂꯤ꯫ ꯈꯥ ꯈꯣꯡ ꯂꯥꯏ ꯈꯣꯡ ꯃꯔꯣꯡ ꯈꯣꯡ ꯈꯣꯡꯒꯤ ꯈꯣꯡꯂꯝ ꯎꯔꯛꯂꯤ꯫ ꯈꯪꯉꯤ ꯍꯧꯖꯤꯛꯇ ꯃꯍꯥꯛ ꯑꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕ꯫ ꯑꯃꯝꯕ ꯂꯩꯇ ꯃꯦꯂꯩꯁꯅꯥ ꯍꯤꯛ ꯍꯤꯛ ꯀꯞꯂꯤ ꯍꯥꯏꯔꯤ ꯀꯞꯇꯨꯅ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯁꯣꯏꯈꯤꯗꯨꯅ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯔꯤꯕꯅꯣ? ꯑꯩꯒꯤ ꯏꯃꯥꯁꯦ ꯑꯩꯕꯨ ꯂꯩꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯀꯞꯂꯒꯅꯤ꯫ ꯑꯩꯕꯨ ꯌꯨꯝꯗ ꯑꯃꯨꯛꯇ ꯊꯤꯟꯕꯤꯌꯨꯒꯕ꯫ ꯃꯍꯥꯛꯅ ꯁꯨꯝꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯄꯗ ꯁꯛꯂꯣꯟ ꯌꯥꯝꯕꯤ ꯀꯣꯏꯂꯦꯟ ꯌꯥꯝꯕꯤ ꯏꯃꯥ ꯏꯕꯦꯝꯃ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯌꯨꯝꯖꯥꯎ ꯀꯥꯗ ꯂꯩꯔꯒ ꯌꯨꯝꯖꯥꯎ ꯂꯩꯃ ꯀꯣꯂꯣꯏꯕꯤ ꯅꯃꯨ ꯌꯨꯝꯗꯣꯡ ꯈꯨꯗꯤꯡꯗ ꯂꯩꯃꯔꯦꯜ ꯀꯩꯖꯥꯎ ꯌꯥꯔꯤꯕꯤ ꯆꯥꯛꯁꯪꯗ ꯂꯩꯔꯒꯅ ꯏꯃꯣꯏꯅꯨ ꯍꯥꯏꯅ ꯀꯣꯂꯣꯏꯕꯤ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯍꯣꯜꯂꯤꯕ ꯃꯦꯂꯩꯁꯅꯥꯒꯤ ꯍꯤꯔꯦꯜ ꯑꯗꯨꯕꯨ ꯈꯥꯝꯂꯛꯂꯤ ꯑꯗꯨꯒ ꯀꯟꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯊꯛꯂꯣꯟ ꯂꯩꯈꯥꯂꯣꯟ ꯄꯨꯝꯕ ꯎꯕ ꯉꯝꯕꯤ ꯅꯃꯥ ꯑꯩꯅꯤ꯫ ꯃꯃꯥ ꯑꯩꯅ ꯂꯩꯔꯤꯉꯩ ꯏꯆꯥꯒꯤ ꯊꯋꯥꯏ ꯃꯉꯥ ꯃꯤꯒ ꯊꯥꯒ ꯇꯔꯨꯛꯃꯛꯄꯨ ꯀꯔꯤꯒꯤ ꯈꯥꯡꯉꯨꯊꯛꯇ ꯂꯣꯏꯒꯗꯧꯔꯤꯕꯅꯣ? ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯕꯤ ꯌꯨꯝꯕꯥꯔꯣꯜ ꯆꯨꯡꯕꯤ ꯏꯆꯥꯅꯤ꯫ ꯏꯆꯥꯁꯤ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯂꯣꯏꯒꯗꯕ ꯋꯥꯠꯂꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯅ ꯃꯦꯂꯩꯁꯅꯥꯕꯨ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇꯒꯤ ꯀꯟꯕꯤꯔꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯦꯂꯩꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯗ ꯅꯤꯡꯊꯤꯅ ꯌꯥꯇꯥꯔꯦ꯫ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯖꯩ, ꯀꯔꯤꯅꯣ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯈꯨꯝꯂꯦꯟ ꯃꯪꯂꯥꯟ ꯑꯗꯨꯕꯨ? ꯑꯣꯟꯊꯣꯛꯄ ꯃꯪ ꯍꯥꯏꯗꯨꯅꯤꯗ꯫ ꯇꯥ ꯍꯤꯌꯥꯏꯔꯦꯜꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅꯗꯨꯅ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯌꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯍꯌꯦꯡꯗꯤ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯄꯤꯔꯒꯅꯤ꯫ ꯇꯨꯡꯒꯤ ꯇꯦꯛꯆꯥꯛ ꯑꯩ ꯉꯝꯅꯕ ꯊꯦꯡꯅꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯂꯣꯏꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯁꯣꯝꯗ ꯊꯥꯒꯣꯏ ꯃꯍꯥꯛꯅ ꯇꯧꯕ ꯊꯕꯛ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯠꯇꯕ ꯊꯕꯛꯅꯤ ꯏꯁꯣꯔꯅ ꯌꯥꯗꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯩ꯫ ꯑꯩꯅ ꯍꯥꯏꯕꯗꯨ ꯌꯥꯕꯤꯌꯨ꯫ ꯑꯩ ꯅꯪꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯕ ꯐꯥꯎꯕ ꯉꯝꯒꯅꯤ꯫ ꯅꯪꯕꯨ ꯅꯇꯨ ꯅꯥꯝꯃ ꯇꯦꯛꯍꯜꯂꯣꯏ꯫ ꯏꯃꯥ ꯌꯥꯎꯗꯅ ꯂꯩꯔꯛꯄ ꯌꯨꯝ ꯑꯗꯨꯕꯨ ꯅꯪ ꯑꯃꯨꯛꯇ ꯌꯦꯡꯁꯤꯟꯕꯤꯌꯨ꯫ ꯇꯥ ꯍꯤꯌꯥꯏꯔꯦꯜ, ꯅꯪꯒ ꯑꯩꯒ ꯌꯦꯡꯅꯕꯗ ꯌꯥꯝꯅ ꯆꯥꯟꯅꯗꯦ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯂꯕꯁꯨ ꯇꯨꯡꯒꯤ ꯎꯕ ꯉꯝꯗꯕ ꯄꯨꯟꯁꯤꯒꯤꯗꯃꯛ ꯑꯩ ꯌꯥꯝꯅ ꯀꯤꯖꯩ꯫ ꯏꯁꯣꯔ ꯃꯥꯅ ꯈꯪꯖꯁꯅꯨ꯫ ꯅꯪꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯑꯃꯠꯇ ꯑꯩ ꯇꯧꯔꯣꯏ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨꯕ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ ꯄꯥꯔꯩꯅꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤꯗ ꯈꯣꯡ ꯊꯥꯡꯂꯤ꯫ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏꯕꯛ ꯐꯕꯤ ꯃꯦꯂꯩꯁꯅꯥ ꯍꯥꯏꯕꯗꯨ꯫ ꯃꯆꯥꯒꯤ ꯅꯨꯡꯉꯥꯏꯕꯗ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯂꯩꯃꯁꯨ ꯌꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯕꯗ ꯃꯄꯨ ꯑꯣꯏꯔꯤꯕ ꯏꯕꯣꯍꯜꯅ, ꯏꯁꯨꯁꯥ, ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯂꯣꯏꯔꯦꯀꯣ꯫ ꯋꯥꯔꯤꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯈꯣꯏꯕꯣ? ꯊꯣꯏꯕꯅ, ꯅꯨꯡꯉꯥꯏꯌꯦ ꯄꯨꯄꯨ, ꯍꯌꯦꯡꯁꯨ ꯂꯤꯕꯤꯌꯨꯀꯣ꯫ ꯂꯤꯕꯤꯅꯤ, ꯏꯁꯨꯒ ꯍꯌꯦꯡꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯂꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯄꯨꯄꯨꯒ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯃꯁꯨ ꯃꯄꯨꯗꯨ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯕꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯔꯝꯃꯤ꯫